Nokkadra Kapkadra Manipursi Angakpa Pao Mathang Mathang Tarakli VIP ki flag Thetchillaga Lanmigi Brigadier Saraga Purakpada fare Nong makangda na hana sunabagi thokdok thoklakpa amasung misam miyam mayam ama nauna mayum thadoktuna lajenaringai gi maraksida Nokkadra natraga Kapkadra haiba khangdaba thokdok wathok mayam ama thorakli Manipursi Angakpa Pao Mathang Mathang Tarakli VIP ki flag post amadi star ama thetpa Inobo car amada Army ki Brigadier Saraga Purakpa asamacha ama ngasi ayuk Senapati District Police ki SP Jayep Sai ki midyang makhada police ki team amana yamlaba draka kwana na fare police tagi fangma pau na hai thokdok asi ngasi ayuk pung 8 lom tarakpada Senapati District ki ti khulen check post ta thokibani car aduda Army amadi Ministry of Defense haina thaba number plate su naplaga Senapati maikai tamna lakhibani registration number AS 23AK 5541 adu scored amata yaudana yamna singna ningai oiba mawongda Brigadier Saraga thaurakpada mathau tawduna leiba Senapati Police ki Special Operation Team Assam Rifles amasung CRPF ki apunba kangbu amana khamlaga check tawbaga loinana wahung pahung sathabada gari adu Lanmigi nati amasung tonglakliba miyoising adusu Ministry of Defense ka kari amata mari lainaba nati haina khanglakhe Brigadier Saraga lakhiba miyoy adu Assam gi Tinsukia Margetiradagi Tarkesor Singh chahini fuga mga apokpagi ming Rasdio Singha kawe mahak pu wahong pahong chathabaga loinana gari aduda makhatana thiba humbagi thabak chathabada car adugi yet thangba thongdagi opium kani packet taraga taret yauramba thengnakhe driver adusu fare makhoidagi fariba kani sing adu olaga yengbada kilogram taraga manga gram 450 oiramba thengnakhe Lanmigi sariba gari mobile phone ani lupali sing manga yauba wallet ama pen card amadi voter card amamamsu makhoi ani dagi fangi haire Amaromda Indian Army ki Brigadier Saramba masagi sahi kunmathoi subada ngairiba miyoy ama Uttar Pradesh ke Shahjahanpur da Army na fare military gi uniform selaga matam sangna Shahjahanpur amadi manak nakpa mafam singda sathoksen tawbagi pau phangbadagi Indian Army na akhanaba operation ama chatharaga miyoy adu phaba ngamkhibane haukiba April thadagi miyoy aduna Army Brigadier gi uniform selaga sathoksen tawbagi pau phanglaba matungda Army Authority amadi Intelligence Agency singna akhanaba operation ama chathakhe Shahjahanpur Cantonment ta leiba Shahid Memorial da pangthokpa thauram amada wangang nabagi chebau piduna miyoy adu wangang hankhe haukiba irai numit miyoy adu Brigadier gi uniform selaga mafam adu da thunglakhe Army personnel singna wahang pahong chathabada mari makhong samnadaba wafam kaya phongdorakpadagi miyoy adu khudakta phakibane mangondagi sasinaba I card ama phangbang amkhi haire